ngasi akhona unajari basi SLC examination gi 24 position gi adum laba mafam kan krabi sarju sarju yumna ka ade ima baba gi ming humta phaibe I ming Sanasam Sarju Devi. Duga I apogi ming na like Hidraba Sanasam High School. I apogi ming na Sanasam Omni Televi Devi. school se karam school tano Deving Flower School. evergreen gi aduga school sku ina mathang mathang huji yorok de evergreen gi ahum or mali huji yaur se ko anyway the scholar on to bibra boarding do ina like hibra kamai to I had the scholar gadam lak by cast in the December day exam thaba so the hostel lege. no aduga isagi rank hai thare makha gi hau kiba sing sida school gi primary thakte horaga position je first second third sai karam kamai lakpi sai gi history I angaway ngai de horaga 10 ba mong adun chale. Ado is a class 6 7 day 2 3 sai laga class 10 de khada 1 ta jala. Okay, aduga subject kari sing se school da naina ba khang natana tuition hai tare school da loina tobi pra atop pasu site da ason ba subject sing na duga khana naina ba tapi tami ba tuition to ba to pa su yorok pra I say akwai school ozada maths kuma science kuma dai khang da wi khar naina ba ta chai do atop site dai to jade to ba site dam to dre aduga ai gi chinau se kya no chinau sana kya su ba ai na khoi to le ba ko okay aduga subject sing se isana karam mana phai sole na lowi hanta ki after haido mutung jida itare hanta ki je English na adu English hana su English sole na dum leibra natraga phajana to ki adu bu khara sola mena leibra kamai leram ai hana khara sole re dum ai ma gi sibo phang kan khan dum phange adum phange ba ko aduga hojik 24 rank ta lai se ai 24 phau natraga 20 phau ba 15 phau ba di chalak pe yai ga na isa ta thaja ba leki bro I say yang wang kan de khan de do 20 25 phau mong yorok ka de khale hana de hapet khan ba di lei ba ko aduga ngasai gi subject khara hai tare aduna taba khara thaja khibda thara tayona badi yawra haibidi maths ta yam phangakpa hena phangjalam ba khot pas maina angakpa khara kana to budi khara yawbra kamai to ina traga adum ning badum adum charok adum thunga leramra lo ka su yaw de aina adum mak pajab je ma amma ni gum se duga fedo bo chena du su yaw fedo bo chena leite aduga hauziki soliba subject se khara hena kankhala magadi hena kankhala ma yabage adumaina ko na sada film fobi belebra ai khara honna hodo ye adubu yam nuai school gi sumai propa aduga Thobal district ki so hai tare yauri basing jo khona thang mathang unajar kuni Thobal gi maroina aduga evergreen dagi ahum hai tare sidaida leibase isai hobby sigarino ai hobby je asang matam le je live park le ba ado isai ta je pa ame isai sak tu gum je okay nong ma pung kya kya gi chang larik pabi na pa bi akang na pung tham de dum ai asang matam paning matam adum pai paning kan da do pa ba di sorok pa pung hai tare maximum kya ma kai di pai hek paning ma matam ji thok ro ga di pa bi dum pai akoi pre-board school pre-board kan hostel le matam de se dum pa ngam ni de adum ngam nge pare yum da kari mateng hai tare school da le ta matam te te yum family gi te kari mateng pang ba yoge yum gi ibung manung thabo dum to thabo dum to ko aduga isagi tung gi hai tare line si general line da kari da no chat pa pami se aduga kari mar line de sapi ni no science stream arts stream kari mang balai ai je makha tara science stream chalaga general line tum to tam ke ne khale du ai je master toraga professor dum oi khale mai di khalle ba ko mang se dum aina leiri aduga adum so oi bo shono aduga 12 wali ko horopani aho bo kong thang ma hai tare aho bo kong thang sida sibogi changda lak pa hai tare adu sibogi changda lak kusi torai banate family gi hai tare ima ba ko ya popu de lekhi dre hare ko adu ima na kari no hona biri se yum no hona biri se ako ma je ako sum le kai da ko phane ki lang kha thadaraga ako ma te phane kong kola ara thin bachal chigum basine ba adu mahi masing tambal da hai tare family background se adum khara adum ai ni hek tawge ba sining ba thung bra wat pa lebra kari lei swai matang se ako balai yirga je ko ako bijam pha bhai ga na ako ka ka ni ne dai bijin awa bam de le han da dum phajna gona bitina ai ningi bije nang hona ge phai de hona ge phai de ko dai na le puthok pi na ke sining thung da le ge ka so leite okay adur ka su ji ba lai jadra ka su adagi baba gi chimnao tai myam lai sing sina dum
ꯅꯪꯅ ꯍꯦꯛ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯍꯦꯛ ꯇꯧꯍꯜꯂꯤ ꯀꯣ ꯑꯁꯤꯒꯨꯝꯕ ꯍꯥꯏꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯁꯤꯒꯨꯝꯕ ꯇꯥꯕꯗ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯈꯣꯡꯁꯦ ꯊꯥꯡꯖꯟꯕ ꯍꯧꯈ꯭ꯔꯕꯅꯤ나 24 ꯄꯣꯖꯤꯁꯟ ꯂꯥꯛꯈ꯭ꯔꯕꯅꯤ나 ꯍꯥꯏꯇꯥꯔꯦ ꯃꯊꯪꯁꯨ ꯑꯃꯨꯛ 24ꯗꯩꯗꯤ ꯇꯥꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔ ꯍꯦꯟꯒꯠꯂꯒꯁꯨ ꯑꯗꯨꯝ ꯂꯥꯛꯄ ꯑꯣꯏꯔꯣ ꯑꯗꯨꯒ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯃꯪꯁꯤꯡꯁꯦ ꯂꯣꯏꯅ ꯃꯪꯗꯅ ꯃꯊꯪ ꯃꯪ ꯐꯥꯎꯅꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯁꯤ ꯂꯣꯏꯅ ꯃꯊꯪ ꯃꯪ ꯐꯥꯎꯅꯕꯁꯨ ꯑꯣꯏꯕꯤꯔꯣ ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗꯨ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯄꯤꯖꯔꯤ ꯑꯗꯨꯒ ꯏꯆꯜꯒꯤ ꯍꯦꯟꯅ ꯃꯥꯏꯛ ꯃꯊꯪ ꯄꯥꯛꯄ ꯑꯣꯏꯔꯛꯎ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯎꯅꯖꯔꯤꯕꯁꯤ ꯁꯔꯖꯨꯒꯤ ꯑꯩꯈꯣꯏ ꯃꯈꯨꯔꯥꯅꯤ ꯑꯗꯨꯒ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯁꯅꯁꯝꯅ TIB ꯀꯧꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯔꯖꯨꯅ ꯍꯥꯏꯕꯗꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯃꯈꯨꯔꯥ ꯃꯇꯣꯟꯆꯥ ꯂꯩꯁꯤꯡꯁꯤꯅ ꯑꯋꯥꯠꯄ ꯂꯩꯍꯟꯗꯦ ꯃꯃꯥꯅꯁꯨ ꯍꯣꯠꯅꯩ ꯈꯣꯠꯂꯦ ꯍꯥꯏꯕ ꯂꯩ ꯑꯗꯨ ꯏꯆꯥꯒꯤ ꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯇꯥꯔꯦ 24 ꯁꯨꯕ ꯔꯦꯡꯛꯇꯒ ꯇꯥꯔꯛꯈꯤꯕꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤ ꯄꯥꯎꯗꯤ ꯍꯦꯛ ꯇꯥꯕꯗ ꯑꯦꯛꯁꯄꯦꯛ ꯊꯥꯖꯈꯤꯕ ꯂꯩꯕ꯭ꯔꯥ ꯑꯗꯨꯒ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯨ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯋꯥꯈꯟꯗ ꯌꯥꯝꯅ ꯏꯁꯥꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯑꯗꯨꯒ ꯊꯥꯖꯕꯗꯤ ꯂꯩꯖꯩ ꯑꯩꯈꯣꯏꯅ ꯂꯩꯖꯩ ꯍꯥꯏꯗꯤ ꯃꯥꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯔꯣ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯀꯝꯄꯤꯇꯤꯁꯟꯒꯨꯝꯕ ꯌꯥꯎꯈꯤꯕꯁꯤꯗꯀꯣ 10 ꯄꯔꯁꯦꯟꯗꯤ ꯑꯗꯨꯝ ꯌꯥꯎꯔꯛꯄ ꯃꯥꯁꯦ ꯑꯗꯣ ꯁꯨꯝꯕ ꯃꯌꯥꯝꯁꯤꯅ ꯃꯥ 20-25 ꯃꯅꯨꯡꯐꯥꯎꯗꯤ ꯆꯟꯕ ꯌꯥꯏꯁꯦꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯁꯥꯗꯤ ꯑꯗꯨꯝ ꯂꯩꯖꯩ 20-25가 ꯈꯜꯂꯤꯁꯤ ꯀꯩꯒꯤꯅꯣ 10 ꯑꯗꯥꯏꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤ ꯑꯁꯣꯟꯕ ꯈꯔ ꯂꯩꯅꯗꯤ ꯈꯟꯕ ꯂꯩꯕ꯭ꯔꯥ ꯁꯨꯝ ꯃꯌꯥꯝ ꯀꯝꯄꯤꯇꯤꯁꯟ ꯇꯧꯕ ꯀꯥꯟꯗ ꯃꯥꯒꯤ ꯂꯥꯛꯏꯕ ꯔꯦꯡꯛꯇꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝ ꯐꯕꯁꯨ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯜꯂꯦ ꯑꯗꯨꯕꯨ ꯌꯧꯔꯛꯀꯗ꯭ꯔꯗꯤ ꯌꯦꯁ ꯃꯩ ꯍꯧꯕ ꯃꯌꯥꯝ ꯏꯟꯅꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯦꯚꯦꯜ ꯁꯤꯐꯧꯒꯤ ꯆꯥꯡꯗꯤ ꯑꯗꯨꯝ ꯂꯩꯌꯦꯅ ꯍꯥꯏꯕꯤꯔꯦ ꯑꯗꯨꯒ ꯃꯇꯨꯡꯁꯤ ꯖꯦꯅꯔꯦꯜ ꯂꯥꯏꯟꯗ ꯆꯠꯂꯒ PhDꯒ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯣꯟꯅꯪꯗ ꯁꯨꯝ ꯃꯊꯪꯒ ꯆꯠꯂꯒ ꯁꯣ ꯁꯤꯐꯧꯁꯨ ꯂꯥꯛꯑꯕꯅꯤꯅ 12 ꯐꯥꯎꯒꯤ ꯊꯥꯛꯇ ꯂꯥꯛꯄꯗꯁꯨ ꯍꯦꯟꯅ ꯁꯤꯗꯒꯤ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯔꯤ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯁꯦꯝꯕ ꯈꯣꯠꯄꯁꯤꯗ ꯑꯋꯥ ꯑꯅꯥ ꯀꯔꯤ ꯂꯩ ꯁꯨꯝ ꯇꯝꯕꯤꯕ ꯌꯥꯕ ꯃꯌꯥꯝꯗꯣ ꯁꯨꯝ ꯁꯦꯌꯔ ꯇꯧꯕꯤꯕ ꯌꯥꯕ ꯀꯔꯤ ꯂꯩ ꯑꯩꯁꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯖꯩ ꯃꯥ ꯃꯊꯟꯇ ꯅꯠꯇꯕ ꯃꯆꯤꯟꯅꯥꯎ ꯑꯍꯨꯝꯅꯤꯀꯣ ꯑꯍꯨꯝꯁꯤ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯄꯨꯡ ꯆꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯅ ꯑꯩꯁꯦ ꯁꯦꯟꯗꯥꯟ ꯊꯣꯛꯆꯗ꯭ꯔꯒꯁꯨ ꯃꯣꯏꯅ ꯊꯋꯥꯏ ꯌꯥꯎꯕ ꯃꯤ ꯅꯣꯏꯒꯤꯗꯃꯛꯇꯗꯤ ꯑꯩ ꯆꯥꯔꯁꯨ ꯆꯥꯗ꯭ꯔꯁꯨ ꯁꯦꯝꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯋꯥꯈꯜꯗ ꯂꯩꯕ ꯃꯥꯒꯤ ꯃꯕꯨꯡ ꯑꯍꯟꯁꯤꯁꯨ ꯃꯥꯁꯨ ꯃꯦꯗꯤꯀꯦꯜ ꯇ꯭ꯔꯥꯏ ꯇꯧꯔꯝꯃꯤ ꯇ꯭ꯔꯥꯏ ꯇꯧꯔꯝꯕꯁꯤꯗ ꯃꯥꯁꯤ ꯑꯍꯥꯟꯕ ꯑꯦꯇꯦꯝꯁꯤꯗ ꯑꯍꯜ ꯂꯩꯈꯤꯗꯕ ꯆꯍꯤ ꯊꯣꯛꯈ꯭ꯔꯕ ꯂꯥꯏꯕꯛ ꯊꯤꯍꯧꯔ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯅꯤꯔꯛ ꯁꯨꯕꯁꯤꯗ ꯃꯥꯁꯦ ꯗꯦꯟꯇꯦꯜꯗ ꯐꯪꯉꯦ ꯃꯥ ꯇꯝꯃꯨ ꯌꯥꯗ꯭ꯔꯦ ꯗꯦꯟꯇꯦꯜꯗꯗꯤ ꯑꯩ ꯇꯝꯃꯔꯣꯏꯅ ꯑꯗ ꯃꯥ ꯃꯌꯥꯝ ꯏꯁꯇꯦꯠ ꯅꯣꯃꯤꯅꯤ ꯊꯥꯏ ꯐꯥꯎꯋꯤ ꯑꯗꯣ ꯃꯥ ꯑꯃꯨꯛ ꯇꯝꯗ꯭ꯔꯦ ꯀꯔꯤ ꯇꯧꯒꯦꯒꯦ ꯍꯥꯏꯕꯗ ꯃꯥ ꯗꯤꯜꯂꯤꯗ ꯂꯩꯔꯒ ꯑꯩ ꯀꯣꯆꯤꯡ ꯇꯧꯒꯦꯅ ꯍꯥꯏ SSCꯒꯨꯝꯕ ꯊꯥꯒꯦꯅ ꯑꯗꯣ ꯃꯥꯁꯦ ꯆꯍꯤ ꯑꯃꯅꯤ ꯁꯨꯔꯦ ꯀꯣꯆꯤꯡ ꯇꯧꯕ ꯄꯩꯈꯥ ꯊꯥꯕ ꯍꯧꯔꯛꯑꯦ ꯄꯩꯈꯥꯁꯦ ꯃꯥꯁꯦ ꯊꯥꯔꯕ ꯈꯨꯗꯤꯡꯒꯤꯗꯤ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦꯕ ꯑꯗ SSB ꯑꯩꯈꯣꯏꯒꯤ ꯚꯤꯕꯥ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯃꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯌꯥꯎꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯃꯥ ꯗꯤꯜꯂꯤꯗꯒꯤ ꯊꯣꯛꯂꯛꯄ ꯀꯨꯏꯗ꯭ꯔꯤ ꯃꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯣꯚꯤꯗꯁꯤꯒ ꯃꯥ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯥꯁꯤ ꯚꯤꯕꯥ ꯆꯪꯒꯗꯕꯁꯨ CDS APCAT ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯂꯩꯔꯤ ꯃꯊꯪ ꯑꯗꯩ ꯃꯥꯏ ꯃꯆꯦ ꯌꯥꯏꯃꯁꯤꯁꯨ ꯅꯔꯁ ꯇꯝꯃꯤ ꯁꯤꯖꯗ ꯃꯁꯤ ꯑꯩꯒꯤ ꯇꯣꯂꯣꯞ ꯃꯆꯥꯁꯤꯅ ꯑꯗꯨꯝ ꯋꯥꯗꯤ ꯋꯥꯏ ꯑꯗꯨꯕꯨ ꯃꯣꯏꯅ ꯊꯋꯥꯏ ꯌꯥꯎꯕꯗ ꯎꯕꯗ ꯅꯣꯏꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯅꯣꯏꯅ ꯊꯋꯥꯏꯕꯨ ꯌꯥꯎꯔꯗꯤꯅ ꯑꯩ ꯍꯣꯠꯅꯖꯕꯅꯤ ꯌꯥꯝ ꯐꯩ ꯌꯥꯝ ꯆꯥꯎꯕ ꯗꯥꯏꯇ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯂꯧꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯍꯥꯏꯇꯥꯔꯦ ꯄꯨꯟꯅ ꯑꯗꯨꯝ ꯖꯣꯏꯟ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯂꯩꯕꯤꯔꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯒꯤꯅ ꯅꯥꯀꯟꯁꯤꯗ ꯁꯨꯝ ꯃꯈꯥ ꯊꯪꯕꯁꯤꯗ ꯑꯩ ꯁꯤꯗ ꯑꯣꯏꯅ ꯂꯩꯖꯔꯦ ꯑꯩꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯅꯤ ꯃꯃꯥꯡꯒꯤꯁꯤꯅ ꯑꯩꯈꯣꯏ ꯌꯥꯝ ꯑꯍꯟꯒꯤꯅꯤ ꯑꯗꯨꯒ ꯁꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃꯅꯤ ꯑꯗꯨꯒ ꯐꯦꯃꯤꯂꯤꯁꯤꯒꯤ ꯑꯣꯏꯔꯤꯕ ꯇꯝꯃꯤꯕ ꯋꯥꯐꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯒꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯂꯩꯍꯧꯔꯤꯕꯁꯤꯡꯁꯤꯅ ꯃꯗꯨꯒꯤ ꯗꯥꯏꯇ ꯐꯕꯨ ꯐꯔꯒꯗꯤ ꯑꯗꯨꯝ ꯁꯦꯝꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯑꯍꯜ ꯑꯃ ꯍꯣꯠꯅꯔꯤ ꯗꯦꯟ ꯃꯊꯪ ꯃꯆꯦꯗꯨꯁꯨ ꯅꯔꯁ ꯇꯧꯔꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤꯁꯨ ꯑꯗꯨꯝ ꯐꯅꯕ ꯇꯧꯅꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯟꯅ ꯑꯗꯨꯒ ꯇꯨꯡꯗꯁꯨ ꯍꯥꯏꯇꯥꯔꯦ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯛꯇꯅ ꯑꯗꯨꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯒꯤ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯔꯛꯄꯒꯤ ꯍꯥꯏꯇꯥꯔꯦ ꯋꯥꯔꯛꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯗꯨꯒꯤ ꯃꯍꯩꯗꯨ ꯆꯥꯕ ꯑꯣꯏꯁꯅꯣꯅ ꯍꯥꯏꯕꯗꯨ ꯍꯥꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯖꯕꯕꯨ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯑꯩꯈꯣꯏ ꯋꯥꯔꯝꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯩꯀꯩ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯋꯥꯔꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯗꯣ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯕ ꯂꯣꯏ ꯄꯨꯝꯅꯃꯛ ꯀꯣꯛꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛ ꯌꯨ ꯍꯧꯖꯤꯛ ꯃꯊꯪꯗ ꯎꯅꯖꯔꯤꯕꯁꯤ ꯁꯔꯖꯨꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯤꯡ ꯁꯅꯁꯝ ꯇꯔꯨꯕꯤ ꯍꯣꯏ
ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯑꯍꯨꯝꯅꯤ ꯍꯥꯏꯕꯤꯔꯦ ꯑꯗꯨ ꯑꯍꯨꯝꯁꯤ ꯃꯊꯪ ꯑꯁꯤ ꯊꯦꯡꯅꯔꯛꯄꯒꯤ ꯇꯥꯟꯖꯥꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯀꯣ ꯆꯥꯎꯔꯥꯛꯄ ꯈꯔ ꯈꯪꯖꯔꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯗꯨ ꯂꯩꯃꯤꯟꯅꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯩ ꯃꯌꯥꯝ ꯑꯗꯒꯤ ꯐꯤ ꯅꯨꯡ ꯀꯔꯤ ꯁꯥꯗꯅ ꯃꯗꯨ ꯂꯪ ꯊꯥꯗꯗꯅ ꯇꯧꯋꯦꯅꯁꯨ ꯍꯥꯏꯕꯤꯔꯤ ꯈꯔ ꯑꯗꯨꯝ ꯑꯋꯥꯕꯁꯤ ꯃꯥꯌꯣꯛ ꯌꯥꯕꯤꯕ꯭ꯔꯥ ꯀꯃꯥꯏ ꯊꯦꯡꯅꯩ ꯃꯌꯥꯝꯗꯣ ꯁꯦꯌꯔ ꯇꯧꯕ ꯌꯥꯕ ꯀꯩ ꯂꯩ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯔ ꯃꯄꯥꯅ ꯀꯩꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯔꯝꯗꯅ ꯄꯦꯟꯁꯤꯟ ꯅꯨꯡꯁꯤꯟ ꯐꯪꯍꯧꯕ ꯅꯠꯇꯕꯅꯤꯅꯀꯣ ꯈꯔ ꯑꯗꯨꯝ ꯋꯥꯏ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅꯕꯨꯗꯤ ꯏꯅꯥꯎꯅꯨꯄꯥ ꯏꯆꯟꯅꯨꯄꯤ ꯃꯣꯏ ꯃꯌꯥꯝ ꯂꯣꯏ ꯁꯤꯌꯥꯔ ꯇꯧꯕꯤꯀꯣ ꯑꯗꯨ ꯃꯣꯏ ꯈꯪꯍꯟꯗꯕꯤꯗ ꯑꯩꯅ ꯉꯝꯕꯁꯨ ꯏꯆꯥꯒꯤꯗꯃꯛ ꯍꯣꯠꯅꯒꯦꯅ ꯍꯣꯠꯅꯩ ꯍꯧꯖꯤꯛꯇꯤ ꯍꯣꯏ ꯇꯟꯖꯥ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃ ꯍꯥꯏꯇꯥꯔꯦ ꯏꯆꯥꯅ ꯁꯨꯃꯥꯏꯅ ꯈꯪꯍꯧꯗꯅ ꯃꯌꯥꯝ ꯄꯔꯤꯈꯥ ꯍꯥꯏꯗꯣꯛꯑꯦꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯔꯦꯡꯛꯇꯨꯗꯤ ꯍꯥꯟꯅ ꯑꯗꯨꯝ ꯉꯟꯇꯥꯅ ꯐꯪꯉꯦꯕꯀꯣ ꯃꯌꯥꯝ ꯃꯥꯔꯛꯐꯥꯎ ꯄꯔꯤꯈꯥ ꯍꯥꯏꯗꯣꯛꯑꯦ ꯃꯥꯔꯛꯐꯥꯎ ꯌꯦꯡꯅꯗ꯭ꯔꯤꯉꯩꯗ ꯃꯤꯡꯁꯤ ꯁꯤꯡꯈꯩ ꯌꯥꯎꯔꯛꯑꯦꯁꯤ ꯌꯥꯝ ꯊꯨꯅ ꯈꯪꯉꯤ ꯃꯇꯝꯗꯨꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯋꯥꯈꯤꯕ ꯃꯤꯀꯨꯞ ꯃꯌꯥꯝꯁꯤꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯈꯪꯗꯦ ꯃꯇꯝꯗꯨꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯔꯥ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯩ ꯉꯥꯎꯗꯅ ꯀꯞꯈꯤ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯟꯊꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯔꯝꯗꯤ ꯂꯣꯏꯅ ꯃꯣꯏ ꯑꯐꯕ ꯉꯥꯛꯇ ꯆꯠꯂꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯕꯒꯤ ꯀꯩꯅꯣ ꯂꯩꯔꯒꯁꯨ ꯁꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯒꯤ ꯃꯗꯣꯝꯆꯥꯁꯤꯡ ꯀꯔꯤꯁꯤꯡ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯗꯨꯒ ꯌꯥꯝꯅ ꯍꯦꯛꯇ ꯀꯔꯤ ꯍꯥꯏꯅꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕ ꯑꯗꯩ ꯃꯆꯤꯟ ꯃꯅꯥꯎ ꯂꯩꯔꯒꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯗꯕ ꯑꯃꯅ ꯑꯃꯒꯤ ꯆꯔꯥꯒꯤ ꯍꯣꯠꯅꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯂꯩꯔꯤ ꯑꯗꯨꯃꯛꯇꯤ ꯑꯣꯏꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯎꯖꯕꯗ ꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡ ꯑꯃꯗ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯀꯣ ꯍꯧꯖꯤꯛ ꯑꯃꯃꯝ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯒꯁꯨ ꯀꯔꯤꯝꯇ ꯁꯤꯌꯥꯔ ꯇꯧꯅꯗꯕ ꯏꯃꯨꯡ ꯑꯃꯗ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩ ꯏꯆꯥ ꯑꯍꯨꯝꯁꯤ ꯃꯤ ꯑꯣꯏꯅ ꯁꯦꯝꯕ ꯉꯝꯃꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯅꯤ ꯍꯥꯏꯗꯣ ꯏꯆꯦ ꯏꯇꯩ ꯑꯗꯒꯤ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯟꯅꯨꯄꯤꯁꯤꯡ ꯄꯨꯂꯞ ꯑꯩꯉꯣꯟꯗ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯅꯪ ꯀꯔꯤꯒꯤꯗꯃꯛꯇ ꯋꯥꯔꯤꯅꯣ ꯑꯩꯈꯣꯏ ꯂꯩꯔꯤ ꯅꯆꯥꯁꯤꯡꯒꯤꯗꯨ ꯅꯪ ꯁꯦꯟꯅꯕ ꯁꯔꯨꯛꯁꯦ ꯏꯇꯩꯃꯒꯤ ꯑꯣꯏꯌꯨ ꯑꯗꯨꯒ ꯁꯦꯟ ꯊꯨꯝꯒꯤ ꯊꯕꯛ ꯀꯩꯝꯇ ꯑꯗꯨꯒꯤ खनगꯅꯣ इतैमा आंगां सेनबसे खतंग इतैमगी ओइबियो हाय नाउ नुपानुसु अदुन अदुम मै याम मतमनि चासिंगजे अइना यामदगनो तौबो ngamjadragasu कराइदा सोइगिगदगी हाबदि अइ अदुम चासिंगजे कुपसना यंगसनजमने ngonda अइसे अइगी गोइना ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨ ꯉꯁꯤ ꯁꯤꯒꯤ ꯁꯤꯌꯔ ꯇꯧꯕ ꯑꯩꯈꯣꯏꯁꯤ ꯈꯪꯖꯕ ꯍꯥꯏꯇꯥꯔꯦ ꯏꯚꯟ ꯑꯩꯈꯣꯏ ꯁꯔꯖꯨ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯈꯪꯖꯔꯝꯗ꯭ꯔꯤꯕꯅꯤ ꯀꯣ ꯑꯗꯣ ꯁꯔꯖꯨꯅ ꯁꯤꯐꯥꯎꯒꯤ ꯊꯥꯛꯇ ꯂꯥꯛꯄꯗ ꯁ꯭ꯀꯨꯜꯒꯤ ꯃꯥꯏ ꯄꯣꯔꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯥꯏꯇꯥꯔꯦ ꯊꯧꯕꯥꯜ ꯃꯐꯝꯁꯤꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯂꯩꯔꯤꯕ ꯁꯥꯕꯟ ꯇꯣꯡꯕꯒꯤ ꯁꯤꯒꯤ ꯃꯐꯝꯁꯤꯒꯤꯁꯨ ꯃꯥꯏ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜꯒꯤꯁꯨ ꯅꯣꯠ ꯑꯣꯟꯂꯤ ꯑꯗꯨꯒ ꯁꯥꯒꯩꯁꯤꯒꯤꯁꯨ ꯂꯩꯀꯥꯏꯁꯤꯒꯤꯁꯨ ꯃꯈꯨꯔꯥ ꯃꯇꯣꯟ ꯅꯍꯥꯟꯒꯤ ꯋꯥꯖꯔꯝ ꯃꯌꯥꯝꯗꯨ ꯀꯔꯤ ꯍꯥꯏꯅꯤ ꯃꯆꯥꯅ ꯃꯌꯥꯝꯁꯤꯒꯤ ꯃꯈꯨꯔꯥ ꯃꯇꯣꯟ ꯃꯌꯥꯝꯁꯤ ꯃꯥꯏ ꯄꯣꯔꯛꯑꯕꯅꯤ ꯍꯥꯏꯇꯥꯔꯦ ꯁꯣ ꯀ꯭ꯂꯥꯁ 12ꯀꯤ ꯃꯇꯨꯡꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯐꯕ ꯑꯣꯏꯔꯛꯇꯅ ꯍꯥꯏꯇꯥꯔꯦ ꯏꯆꯥ ꯑꯅꯤ ꯑꯍꯨꯝ ꯍꯧꯖꯤꯛ ꯂꯩꯁꯤꯁꯨ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯂꯣꯏꯅ ꯃꯇꯤꯛ ꯆꯥꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯏ ꯐꯤꯕꯝꯗ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯔꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜꯗꯨ ꯄꯤꯖꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ